Thailand amadi Combodia Leibak anigi lonaba Ngamkhei leiba laisang amagi matangda matam sangna yenaduna lakraba matung haukiba numit kharani mamangdagi hauna Leibak anigi marakta ungkhatnabagi chang wangkhalakpaga loinana Thailand gi Ngamkhei lansilaga Combodia na phumlamba landmine kaya pokhaibada Thai Army gi lanmi manga asok apan nangkiba thodok adugi matung tarakpada Thailand Leibak ta leiba Combodia gi ambassador Maraibak ta halannaba khanganki Combodia na su Thai ambassador kaukhatkibaga loinana Ngamkhei saruk pumnamak sil tausin khaba matung ngase ayukta gi Leibak ani gi marakta khut thongnaba haurakki Thai Army gi official amana phongdorpagi matung inna ihan hana Combodia Army na nongmai round kaya marum kapsilakibaga loinana drone kaya marum paisilakpa ubadagi Thailand na afaba makal gi fighter aircraft sing sizinaduna Combodia gi tongan ba mafam singda Landa sa Thakhre Combodia Army na Thailand gi Ngamkhei paring nakna leiba district amada BM-21 rocket kaya marum kapsilakna amangata kaya thokhalakpadagi Kunggang sanipan ga humpuga humdoigi miyoy lising nipu safagadaba mafam singda hondokre hairi nakalamarom da Cambodia gi Ministry of National Defense na Thailand da maral siraduna hai misam leiba mafam singda Thailand leibak na Nongthaktagi Landa ratuna miyoy kaya marum asok apan nangankre International law amadi Asian gi sana kanglon gi matung inna Thailand da matik saba pa kumpi na ba sem sare haina phongdorakre Mamang tha June gi tang taragani thoida Ahmedabad gi London tamna paigadaba Air India Boeing 787 paikhatkraba matung airport gi irab laptana kaikhibagi thodok aduda yawkiba UK masani gi haksang India dagi DNA test tawduna sinakraba matung makatana imung manung gi miyoi singna amuk hanna DNA test tawba matamda India dagi sinarakiba asiba haksang adu onana pirakpa oiramle haina achoba wathok oire thodok asigi matangda UK madi India da inquiry saraba hawkhre haina pawasina makatari Russia Leibak na mapuwayba asoba oil refinery amada European Union EU na sanction thamjilakre pawasi na makatara na hai sahi ahum hena Russia amadi Ukraine ni gi marakta soknariba lana sida Russia na drone amadi missile kaya sizinaduna Ukraine Leibak ta strike tawduna kai halakraba matung Ukraine bu sawgaliba European Union EU na Russia gi semitlon soksin handuna Russia gi President Putin gi land gi budget hantha hanabagi pandamda Bharat Leibak na leiba maruwaiba Russia gi oil refinery se sanction thamjilakibane European Union EU na Bharat ki flag registry dasu sanction thamjilakpana Bharat ki hi sing asina Russia gi thau puduna laloliti gi thabak tawbada khudong sadaba kaya mayok nagadori Saliba sahi asigi December thada pangthoknaba thorang tawriba Myanmar ki general election asigi mangwainana political gi oiba ahongba puraknaba thorang liba sina junta regime gi structure da ahongba kharadi uba fanglagani hairi pawasina makataraduna hai Myanmar gi administration gi maruoiba power singdi junta gi boss Min Aung gi khutta adumak leigadori tongan political analyst singna phongdorpagi matung inna junta ki boss Min Aung ase SAC amadi NDA body ani maki head oibana mahaki khutaki kanamatana sakti ase laukthokpa ngamloi dore masida natana Min Aung na luchingba junta lengang na pangthokani hariba general election asisu sumnatagi mamingtagi oigadori election asida military junta na nampuda junta proxy oiba political party bu thagalatnaba thorang li haike Military junta gi mathakta lal hauriba tang National Liberation Army na khudum chalamba mafam kaya junta army na lausin ngamkhre hairi military junta gi maikare gi makoi gi mathakta lal hauriba sing khulai ga konana surrender torapa tarabadi sel yauna ahen khudong saba kaya piragani haina lauthok khibadagi anti-coup fighter taraga mari yamnaba khulai singa konana surrender torokre hairi Myanmar gi rebel singna khudum salamba North Eastern Lasio city asisu haukiba April thada military junta na khudum chansinba ngamkhre hariba mafam sing asi lausinaba honabada anti-coup fighter kaya hatpa ngamkhre hairi
adom oinamak tang National Liberation Army ki maikaidagi military junta na phongdoklibba wafam asigi matangda karigumba wafam amata phongdorkpa leitri. Myanmar military junta ki mathakta lan hauriba Kachin Independent Army na saliba tha asigi tang 19 da Myanmar gi Danai Turel gi Nongsuk thangba sarukta laiba Talu amasung Lungzon village mayada laiba Naga gi lam ama oiriba Sanara gate gi NSCN ke gi lanmi taraga taruk khulai ga konana Thakhre hari phajin kiba NSCN ke gi lanmi singado athuba matanda thadoroknaba Naga student organization na thadorokpa serol amana khangalakle serol asina makha taraduna hai Kachin Independent Army na sa thariba thong asi Naga miyam gi mathakta anoba lalama lauthok libra Naga sing gi mathakta khanaba hobagi thong asi akanba mongda condemn tarokle phajin kiba Naga Army sing adu khulai ga konana athuba matamda thadorokadabani karigumba thadoroktaba tarabadi hakthengna ungkhatna duna hena sauthorongna ba honabagi thong amani haina logani karigumba Kachin Independent Army na Naga singda asawa pokhonba thong sing asi makhata na sa tharakpa tarabadi maduda thorakpa afafata teksak pumnama Kachin Independent Army na pugadabani Myanmar ge Kachin Independent Army amadi Naga gi marakta thokanindaba thaudok kaya thokliba si makhata na thoktanaba mamang sahida lahet ki delegation ama Thakhre Naga village da satuna Kachin Independent Army gi makok thongba official sing unaduna waroisin purakna ko honaki adubu lalau lubasigi maikaidagi madugi ayaba pirakhide July 19 gi thaudok asi breaking point ama oina leiriba Sanarada Naga Army gi mathakta ambush tawduna makoi singadu phakibani hari Salibata asigi tang kunga mathoi amadi kunga nithoi gi lonaba ahing saurangna pung anirom tarakpa dwaida United Cookie National Army UKN gi kadaramana ke mamatata leminaba mamanaba mga halamlaba matung khulai puduna senkibagi thaudok aduga mari leinana None district ki nungba police ki osina luchingduna thaudok thokfam madada sangsinduna yengba matamda Cookie khulai paiba masil kamnabada sibani haiba Cookie asiba haksang mga ado fangba ngamkhidre hari Thajaba yaba mafamdagi fangba paw amagi matung ina Cookie lalawba mga halambagi mafam aduda taramba I fawba ising na loina samthoktuna leramle hari Naga gi lamsingda Cookie militant singge su camping sajaliba se lauthoktrabade Manipur da tangdu laitadaba fibam mama mayok narakpa yaba maramna Foothill Naga Coordinating Committee na Bharat ki Prime Minister Narendra Modi da memorandum tisinduna akanba mongda warning tawkhre Prime Minister da tisin kiba memorandum maduda yauribade su agreement sign tawnariba KNO amadi UPF na itatatana su gi ground rules sing thugaiduna criminal amadi hingsa gi thong kya sathari su militant singna micham prajadagi namhaduna sel khaiba uchaiba kidnap tawba amadi kul sing mai thabagi thong kya sathari su agreement sing asida criminal gi thong sing sathaba yabage ayaba pibaga sa manare Naga singi pari puri gi lamda Cookie militant ge su kem sing sajaliba se Naga gi area da hakhengna nungsi sanana leminariba sida akaiba pinaba honabani Naga gi area da sigumba Cookie militant singi su kem sing hangdokna ba honaba haibasi Naga singi asawba pokhana ba thawong ni haina su memorandum adu palli Assam laingangna Assam dagi illegal immigrants sing tathokpagi thabak paithalakpadagi Nagaland da mitok sing sangsilakpa yai haina singnabadagi toan ba Nagaland gi mapang singda section thaurang sing paithatpa hokre haina report amana khangalakle report asina makha taraduna hai authority singna mari leinaba law enforcement agency singda mikup na hom singna leinaba khangan khiba galonana state ani gi lonaba Ngamkhei da akanba section thaurang sing lokana ba khangan kre hiram masiga mari leinana makok thongba official singna Nagaland gi micham miyam da Assam dagi senthorapa mitop sing thengrabadi
ꯃꯅꯥꯛꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯕ ꯃꯔꯝꯅ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯇꯨꯅ ꯑꯁꯥꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯉꯝꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯥꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯆꯪꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯔꯤ ꯀꯔꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯔꯕꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯑꯁꯥꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯇꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯔꯛꯂꯦ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 13.4ꯒ ꯁꯨꯞꯅ 64 ꯑꯣꯏꯒꯗꯕ ꯀꯣꯀꯦꯟ ꯗ꯭ꯔꯒ ꯀꯤꯂꯣꯒ꯭ꯔꯥꯝ 8ꯒ ꯀꯣꯟꯅꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯕꯦꯡꯒꯂꯨꯔꯨ ꯄꯨꯂꯤꯁꯅ ꯕꯦꯡꯒꯂꯨꯔꯨꯒꯤ ꯀꯣꯇꯟ ꯄꯦꯠ ꯃꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯍꯥꯏ ꯂꯦꯚꯦꯜ ꯏꯟꯇꯔꯁ꯭ꯇꯦꯠ ꯁ꯭ꯃꯒ꯭ꯂꯤꯡ ꯔꯦꯀꯦꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯕꯦꯡꯒꯂꯨꯔꯨ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯜꯖꯥꯝ ꯂꯨꯕꯥꯏ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯜꯊꯥꯡ ꯂꯤꯌꯥꯟꯅꯤ ꯀꯧꯏ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯕꯦꯡꯒꯂꯨꯔꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 90 ꯑꯣꯏꯒꯗꯕ ꯀꯣꯀꯦꯟ ꯀꯤꯂꯣꯒ꯭ꯔꯥꯝ 4ꯒ ꯀꯣꯟꯅꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗ꯭ꯔꯒ ꯐꯥꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯕꯦꯡꯒꯂꯨꯔꯨꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯑꯆꯧꯕ ꯗ꯭ꯔꯒ ꯔꯨꯠ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒ ꯅꯦꯠꯋꯥꯔꯛ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯑꯀꯟꯕ ꯊꯕꯛ ꯀꯌꯥ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯄꯣꯁꯠ ꯑꯗꯨꯗ ꯄꯜꯂꯤ꯫